ꯑꯔꯥꯝꯕꯝ ꯅꯅꯥꯎ ꯁꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯐꯥꯈꯤꯕ ꯂꯥꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯁꯨꯡ ꯊꯤꯜꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯁꯤꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡ, ꯅꯅꯥꯎ ꯍꯪꯕ ꯂꯥꯛꯄꯒꯤ, ꯐꯥꯕ ꯂꯥꯛꯄꯒꯤ ꯑꯍꯥꯟꯕꯗ ꯐꯤꯖꯝ ꯁꯦꯠꯂꯒ ꯂꯥꯛꯄꯅꯦ, ꯍꯥꯏꯕꯗꯤ ꯁꯤꯚꯤꯜꯗ ꯂꯥꯛꯑꯦ ꯃꯣꯏꯁꯦ꯫ ꯁꯤꯗ ꯅꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄ ꯖꯤꯟꯁ ꯁꯦꯠꯄꯁꯦ ꯅꯅꯥꯎꯅꯦ, ꯑꯗꯨꯒ ꯑꯃꯁꯤ ꯄꯨꯂꯤꯁꯇꯤ ꯃꯥꯜꯂꯦ, ꯑꯗꯨꯒ SI ꯖꯤꯇꯦꯟꯗ꯭ꯔꯣꯗꯤ ꯅꯠꯇꯦ꯫ ꯁꯤꯗ ꯕꯦꯛ ꯌꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ SI ꯖꯤꯇꯦꯟꯗ꯭ꯔꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯥ ꯃꯌꯨꯝꯗ ꯆꯪꯒꯦ ꯇꯧꯋꯦ, ꯅꯅꯥꯎꯅ ꯑꯗꯨ ꯆꯪꯒꯤꯅꯨ ꯍꯥꯏꯔꯒ ꯉꯥꯏꯍꯜꯂꯒ ꯊꯝꯃꯦ꯫ ꯑꯗꯨꯒ ꯃꯣꯏ ꯀꯩꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ꯫ CCTV ꯐꯨꯇꯦꯖꯇꯒꯤ ꯐꯪꯕ ꯚꯤꯗꯤꯑꯣꯅꯤꯀꯣ ꯁꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯤꯗ꯫ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯗꯩꯁꯤꯅ ꯑꯃꯨꯛ ꯄꯨꯂꯤꯁꯈꯩꯅ ꯐꯤꯖꯝ ꯁꯦꯠꯂꯒ ꯄꯨꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝꯗ ꯊꯤꯜꯂꯛꯄꯒꯤ ꯁꯛꯇꯝꯅꯤ ꯁꯤꯗ ꯎꯔꯤꯕ ꯑꯁꯤꯅ꯫ ꯁꯤꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯗ꯭ꯔꯦꯁꯇ ꯂꯥꯛꯑꯦ꯫ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯃꯣꯏ ꯄꯨꯂꯤꯁꯅꯦ ꯀꯩꯅꯦ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯁꯤꯒ SI ꯖꯤꯇꯦꯟꯗ꯭ꯔꯣꯒꯗꯤ ꯈꯪꯅꯕ ꯃꯥꯜꯂꯦ, ꯑꯗꯨꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯎꯏ꯫ ꯃꯣꯏ ꯄꯨꯂꯞ ꯑꯗꯨꯝ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ꯫ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯃꯣꯏ ꯈꯔ ꯇꯧꯔꯦ, ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅꯤ ꯁꯤ꯫ ꯃꯥ ꯀꯩꯅꯣꯝ ꯊꯛꯆꯜꯂꯨꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯄꯗꯨꯅꯤ ꯁꯤꯅ ꯑꯥꯎꯠꯇꯒꯤ ꯃꯄꯥꯟꯗꯒꯤ ꯅꯝꯕꯅꯤꯀꯣ, ꯃꯅꯨꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯑꯃꯅꯤ, ꯁꯤꯅ ꯃꯄꯥꯟꯗꯒꯤ ꯅꯝꯕꯅꯤ꯫ ꯄꯨꯊꯣꯔꯛꯑꯦ, ꯑꯗꯨꯒ ꯗꯥꯛꯇꯔꯗ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯜꯂꯦ ꯁꯤꯗ ꯑꯉꯥꯡ ꯄꯝꯃꯒ ꯑꯃ ꯊꯣꯔꯛꯏꯁꯦ꯫ ꯁꯤꯗ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯕ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫